Manipur gi miya maroina nupi oibi ayambana kusu ngauba amadi mai nanbabu masak phajabagi manung sanba maroiba maguni haina launari maramaduna matam isang sangdana kusu ngaunaba amadi mai nana thamnaba honabada kaithilda phangba mai tainaba cream sing sizinabagi sangsu wangli adubu masina kadai fawba aikhoigi unsada sonbage haiba khantarudabana miyoi kyade unsagi anaba mai unabagi khudong sadaba thengnari hinamasigi matangda SKTV news ki chief reporter Ketrumim Premchandagi akhana pawdamama Akhoi miyoibagi unsabu tarutunana thamnaba maru oina mai nanba amadi kusu ngongthoknaba tongan ba cream sizinariba miyoi ayamba unsaga merlinaba doctor natraga dermatologist tanabagi chang namely makhoi sizinariba cream natraga hidak adugi side effect laklaba matam khaktada doctor da lakpa asimakna Manipur da miyoi kiya unsagi aruba leina mayoknaba hengelaknaba maram oiri side effect layengnaba honabada matam ka hena changbasu yawi haina MD dermatologist oibitanatana Indian Association of Dermatologists, Venereologists and Leprologists IADBL Manipur State Branch की Secretary की फमसु पूरी भी डॉक्टर गुरुमयुम चित्रलेखाना SKTV न्यूज़ ता फोंडो रखे करीगी दमक्ता स्किन की डॉक्टर दा ताना गदपनो हाइबदा उनसा हाइबसे इसा मनुंगी अनाबगी विंडो ओइने एक्शन तव मीनिंग युम अमदा चंगगा युम सिदा करी करी लई हाइबसे थीरुद्रगसु येंगुद्रगसु थोंनाउदगी चौराखम येंगबदा मनुंग सिदा करी लई हाइसे खंगदोनी सेम थिंग स्किन दसु इसा मनुंग दा अनाबा समनारग लिवर की कैंसर बु ओइरो थिरिन की कैंसर बु ओइरो मनुंग दा चंगगा एंडोस्कोपी बु ओइरो बायोप्सी बु ओइरो तौद्रगसु स्किन दा हाना मैनिफेस्ट तौरक यावी अदुना इसम समना ngalingaida diagnose tawbusu ngami sigumba condition se kanana khangni hairaga sida skin gi da specialist oiba doctor khaina khangni aduna kaiguma nungaitaba kitang hek leibuka skin gi doctor amada mafam sanna tana biba tangai phate any ana boy gara nungaitabu oigera leiraga pharmacy dagi direct chatlaga leibidaba samna hairaga steroid thairese steroid se yamna phaba hidak amarom den mafam chana sinargadi karigumba magi indication leiba mafam de nattaba atupum da sinargadi khwaigi phattaba pot on gadorise yam ganna kalhopya ba anabasisu aran hidak sinabadagi anabsi convey mutta hidak sigi side effects hana treatment tawna phonam matam yam mangdaba natte side effects isu totally khoina amka phahanba ngamdaba su matam yamna changneba अमरोमदा सोशल मीडिया प्लेटफॉर्म की खुदोंग चाबा लौदुना क्रीम कया ऑनलाइन दा मदी ऑफलाइन योलकपगी थवोंग थेंगनरी नुमित हुमनी मरिनी नत्रगा चयोलमगी मनुंगदा अफबा रिजल्ट यामना थुना फंगनी हाइबा थाजबा सि पिदुना क्रीम कया योनबसु थेंगनरी मदुदगी लेरगा सिजनरुबा मियोय कया कुसुंग थोकपा माइन थोकपगी महुत्ता फिबम थीना उनसागी अनाबा लाकपगी थोदोक कया लेरी डॉक्टर गुरुमयुम चित्रलेखान हाई Indian Association of Dermatologists, Venereologists and Leprologists की वेबसाइट चंगलगा मणिपुर याउन इंडिया की सर्टिफाइड डर्माटोलॉजिस्ट सिंह खंगब यागनी social media se double edged sword ni ko ai nom ka panjani se advertisement dana number changai nungai taba thodok sing si thok tana ba any problem lai ba kan da specialist am tana bio specialist se kamaina khangni haraga praja sangi bit mai oina bam tang haijage dermatologist hai bisi magi tek da doctor adu maming se hai ka makha da lakre se MD netraga DNB dermatologist sumai taraga leijai Manipur ki oina su all India ki oina reason koina specific area am da leiba dermatologist se kana ne kaya lei haibu khang nam su ai takse माय अमदी खोंखुद याउना अखोइगी उनसाबु तरुतनाना थमनबा अमदी उनसागी ओइबा अनाबा लाकु मतमदा अखंग अहि एक्सपर्ट डॉक्टर डर्माटोलॉजिस्ट तानाबना अमत ngairaba afaba lambi oigani haibasi Manipur gi miyam maru oina nupi oibusingna khangginbagi tangai fadabaleri SKTV news tuma parom jariba Ketrimayum Premchan Imphal